ꯐꯦꯜ ꯑꯣꯏꯈꯤꯕꯒꯤ ꯑꯩꯒꯤ ꯇ꯭ꯔꯣꯃꯥꯗꯣ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉ ꯂꯩꯕ ꯑꯩꯅ ꯍꯣꯠꯅꯅꯤꯡꯗꯕ ꯃꯇꯝꯗ ꯑꯩ ꯐꯦꯜ ꯑꯣꯏꯈꯤꯕꯅꯤꯀꯣ ꯊꯥꯏꯅ ꯍꯥꯏꯕꯁꯦ ꯁꯤꯒꯤꯁꯦ ꯁꯨꯡꯀꯥꯎ ꯀꯧꯕꯤꯗꯕꯀꯣ ꯑꯗꯨꯅ ꯀꯩꯅꯣꯝꯃ ꯁ꯭ꯇꯤꯌꯔꯀꯦꯁ ꯑꯃ ꯑꯣꯏꯔꯒ ꯀꯥꯕ ꯉꯝꯅꯕ ꯂꯥꯏꯔꯤꯛ ꯍꯩꯕ ꯈꯛꯇꯪꯅ ꯀꯩꯅꯣ ꯇꯧꯒꯗꯕ ꯅꯠꯇꯦꯕ ꯂꯥꯏꯐꯇ ꯁꯛꯁꯤꯠ ꯇꯧꯒꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯍꯣꯠꯅꯕꯁꯦ ꯌꯥꯎꯗ꯭ꯔꯒꯗꯤ ꯀꯩꯅꯣꯝꯇꯗ ꯑꯣꯏꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯍꯣꯠꯅꯕꯁꯤꯅ ꯈ꯭ꯋꯥꯏ ꯐꯥꯔꯁ ꯕꯦꯁ ꯑꯃ ꯑꯣꯏꯅ ꯐꯣꯔꯝ ꯇꯧꯔꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯣꯖꯤꯀꯦꯜ ꯊꯤꯡꯀꯤꯡ ꯑꯣꯏꯌꯨ ꯀꯣꯆꯤꯡ ꯆꯠꯂꯦꯅ ꯑꯦꯛꯖꯥꯝ ꯍꯦꯛꯇ ꯈꯟꯒꯗꯕ ꯅꯠꯇꯦ ꯗꯦꯜꯂꯤꯗ ꯀꯣꯆꯤꯡ ꯆꯍꯤ 5-6 ꯂꯩꯔꯨꯔꯦꯅ ꯑꯦꯛꯖꯥꯝ ꯍꯦꯛꯇ ꯈꯟꯒꯗꯕ ꯅꯠꯇꯦꯕ ꯁꯤ ꯂꯩꯔꯨꯕ ꯃꯤꯒꯤ ꯃꯥꯒꯤ ꯃꯑꯣꯡꯁꯨ ꯑꯃ ꯂꯩꯔꯝꯒꯅꯤ ꯂꯩꯔꯨꯗꯕ ꯃꯤꯒꯤ ꯃꯥꯒꯤ ꯃꯑꯣꯡ ꯈꯨꯍꯣꯠꯅꯗꯣ ꯈꯦꯠꯅꯔꯝꯕ ꯌꯥꯏꯕꯀꯣ ꯑꯩꯅ ꯀꯩꯒꯨꯝꯕ ꯁꯤꯒꯤ ꯐꯝꯁꯦ ꯄꯥꯏꯕ ꯇꯥꯔꯗꯤꯀꯣ ꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯥꯔꯁꯇ ꯇꯥꯁꯛ ꯁꯤꯒꯤ ꯔꯣꯜ ꯃꯌꯥꯝ ꯂꯩꯀꯣ ꯈ꯭ꯋꯥꯏ ꯐꯥꯔꯁ ꯇꯥꯁꯛꯁꯦ ꯃꯥꯁꯦ ꯔꯤꯚꯤꯅ꯭ꯌꯨ ꯑꯦꯟ ꯂꯦꯟ ꯁꯦꯇꯜꯃꯦꯟꯁꯤꯅꯦꯕ ꯈ꯭ꯋꯥꯏ ꯐꯥꯔꯁꯇꯀꯣ ꯗꯤꯖꯤꯇꯦꯂꯥꯏꯖꯦꯁꯟ ꯇꯧ ꯇꯥꯔꯗꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯂꯥꯏꯊꯣꯔꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯣ ꯗꯤꯖꯤꯇꯦꯂꯥꯏꯖꯦꯁꯟ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯂꯦꯟ ꯇꯦꯒꯤꯡ ꯍꯥꯏꯅ ꯖꯤꯑꯣ ꯇꯦꯒꯤꯡ ꯍꯥꯏꯅ ꯗ꯭ꯔꯣꯟ ꯇꯧꯔꯒ ꯇꯦꯛ ꯇꯧꯔꯒ ꯁꯤꯒꯤ ꯂꯦꯟꯁꯤꯅ ꯑꯗꯨꯒꯤ ꯃꯃꯤꯡꯅꯤꯅ ꯀꯝꯄ꯭ꯌꯨꯇꯔ ꯂꯣꯏ ꯌꯦꯡꯕ ꯌꯥꯕ ꯁꯤꯁꯇꯦꯝ ꯑꯃ ꯍꯧꯖꯤꯛ ꯒꯣꯔꯃꯦꯟ ꯏꯟꯗꯤꯌꯥꯒꯤꯗꯤ DLI-MRP ꯑꯅ ꯑꯃ ꯀꯟꯅ ꯇꯧꯔꯤꯕꯀꯣ ꯑꯩꯒꯤ ꯃꯤꯡ ꯔꯖꯅꯤꯁ ꯁꯔꯃ ꯍꯤꯗꯡꯃꯌꯨꯝ ꯑꯩ ꯎꯔꯤꯄꯣꯛ ꯋꯥꯟꯊꯦꯝ ꯂꯩꯀꯥꯏ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤꯅꯤ ꯑꯩꯒꯤ ꯑꯄꯣꯛꯄꯒꯤ ꯃꯤꯡ ꯍꯤꯗꯡꯃꯌꯨꯝ ꯕ꯭ꯔꯖꯃꯅꯤ ꯁꯔꯃ ꯃꯥ PWDꯗ ꯇꯦꯛꯅꯤꯀꯦꯜ ꯑꯦꯁꯤꯁꯇꯦꯟ ꯑꯣꯏꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯔꯤꯇꯤꯌꯔ ꯑꯣꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯑꯩ ꯏꯃꯥꯒꯤ ꯃꯤꯡꯅ ꯕꯤꯟꯗ꯭ꯔꯥꯃꯅꯦꯁꯣꯔꯤ ꯗꯦꯕꯤ माजु PWDदा जूनियर लैब असिस्टेंट लेजरमनी रिटायर होइरे हजिकति आई इचिना पुन्न मरीनी खय अहन इचे अनि लै अदुगा आई मथक्ता याम अम लै अदुना आइना तोमबनी आई स्कूलिंग ना आई डॉन बॉस्को स्कूल दा तमजरे आंगरिंगेदा अदुगा क्लास 10 का 12 कना मनी पब्लिक स्कूल दा थाजरे अदु मतुंगदा आई कर्नाटका दा इंजीनियरिंग तमे कंप्यूटर इंजीनियरिंग दा अदु इंजीनियरिंग तम लोय कांदा चही 9 मुक आई कंप्यूटर इंजीनियर ओइना सॉफ्टवेयर डेवलपमेंट कंपनी अमदा थबक तौरमे इन्फोसिस अमदि जियो दा थबक तौरमे अदु मतुंगदा कोरोना दगी मणिपुर थोलकपदगी को MPSC थागेना खनबी वखलसे से लागा 2022 दगी हौरगा MPSC की नोटिस होमदाइदा पारगा थाबा होगिबने यामन ngasi mai phalapasida ko khoigi mamam haid huju yambagi kenoma computer science tamo pagi khopagi journey mathematics habigra ko ara khuna mulaction ni se have MPSC ki exam se khoigi covid lak matung dagi have ko ara si je karam ba kano dagi angle dagi ina lakpa ogitin have the karam ba mayu na kibute ogitin आइदी आइजे हाम MPSC आइबत पैखाजे कैम खंगदेबो आइ हानादी मुंबई दा थबक तौर लेरमेबो कैम खंगदबसिदा वखलजे इंजीनियरिंग लोमगी वखल दम सॉफ्टवेयर इंजीनियर लोमदा फॉरेन दा चटके खोटके हाबी वखल लेरमेबो अदैदी कोविड लाकदैदी मणिपुर वर्क फ्रॉम होम से तौबो होपदैदी आइ सुम उ मतमजे कमाइ तौगे है कांजा कनोगी सरकार की फम असो पाइबा सिंसिना मरु ओइबा रोल मैम लौबो हरपसे कोविड मतमदसु लॉकडाउन दो मोनि इफेक्टिव हनबा अदैदी पुलिस सिंगना लंबेन दा कनो मी चटपा खोटपदा सेक्शन खोजनबा संदोक्तनबा तौ मैम से उरसुम उरपदगी मोइ रोल मैम से सिदि आइजु सुम थबो असो अमा आदि मैम रेस्पोंसिबल ओइबा थबो अमा आइजु पांथोकनिंगे अदु कई लंबेन दगी पांथोकपा याय से अदु थिबा हरपसे 2021 अदाइदगी हाइपेदि खंगेको अदुगा 20 गा 2 गी हरपसे सिदि MPSC पे खामनि लै माले हाइपेचे खले अदु MPSC की पेका हाइदोकपा मतम 2022 की पेखाम हाइदोखिबा अदु मतम दगी मोय हंदक की जे खलमि अनौबसु सोयम कवकनी हाइबा वखल लाखसिदगी अदगी कौरगा कोचिंग चटपा हौरे कोचिंग अमा चलमे अखय फर्स्ट 2022 की जून वाइदे कोचिंग मा चले अदुगी कोचिंग चटपदगी सी आइडिया से पूरा खंगे लाइकपुदी अदु मतम पाबा कजु हौद्री अदु सी आइडिया से पूरा खंगा मतुंग सिदा कोचिंग दो था अहु मरी मुचल और मतुंग सिदा युम द इसाइ थन लाइक पाबा हौरे अदैदी पंकुई कुइदना 2023 की 22 की लोरपदा नोटिस थोलप हौसिदादी अदु मतमदैदी पूरा माइ ओन्धरगा नोंगदा पुंग 10 की चांग लाइक पारे हम अदुई मतमदा अदुदा था निहुम लाइक पार मतुंग प्रीलिम से थारकांदा प्रीलिम्स नोंगनिनी लायकांदा थाबा हेक लोयकांदा मणिपुरी कन्फ्लिक्ट से अमु हौगिबनेबको अदैदी पैखासे दम नम्बर लैग्रा मतुंग सिदा कोना थंगदा 2020 गा 4 दा हाइदोरकपने पैखासे अदुगा हाइदोरक मतम सिदा मेन से प्रीलिम से खले अदैदी कमाइन तौगे हाय कांसिदा ई बसे आई याम हाइतेबो आइदी ई बजे अखोदी इंजीनियरिंग बैकग्राउंड लाखोइना अंका गुंबा अदुगा नत्रगा कनो गुंबा सो कंप्यूटर प्रोग्रामिंग गुंबा टाइप तौ अदुम बदंग ओइना तौरेबा कॉलेज मतमदा थ्योरी ई बसे आर्ट्स की स्टूडेंट न तम याम सोलेबा अदुना प्रीलिम जे हाइदो मतमजिदा आइजे काई तौदिनो खंद्रे कइनोदि मेंस के सिलेबस उबददी काइदगी अखोइना अमतो खंद्रेबा फिलोसॉफी ओ कई लोइमक याव लेमने
ꯑꯗꯩꯗꯤ ꯑꯁ ꯀꯩꯗꯧꯕ ꯌꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯅꯣꯡꯃ ꯁꯨꯝ ꯐꯦꯁꯕꯨꯛꯇ ꯊꯦꯡꯅꯩ ꯆꯅꯀ꯭ꯌꯥꯅ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃꯀꯣ ꯑꯗꯨꯗꯩ ꯆꯠꯂꯒ ꯃꯦꯟꯁꯀꯤ ꯀꯝꯄ꯭ꯔꯦꯍꯦꯟꯁꯤꯞ ꯀꯣꯔꯁ ꯑꯃ ꯇꯧꯅꯤꯅ ꯍꯥꯏꯔꯦ ꯑꯗꯨꯗ ꯌꯥꯎꯕ ꯍꯧꯕꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯁꯥꯔꯀꯜꯁꯨ ꯈꯔ ꯑꯩꯈꯣꯏ 5-6 ꯂꯥꯏꯔꯤꯛ ꯄꯥꯃꯤꯟꯅꯕ ꯀꯥꯡꯕꯨꯁꯨ ꯊꯦꯡꯅꯔꯦ ꯑꯗꯨꯗ ꯊꯦꯡꯅꯕꯗꯩꯗꯤ ꯁꯤꯗꯩꯁꯤ ꯍꯟꯖꯟ ꯍꯟꯖꯟꯅ ꯃꯣꯛ ꯇꯦꯁꯁꯦ ꯊꯥꯔꯒ ꯏꯕꯁꯤ ꯇꯝ ꯁꯦꯝꯗꯣꯔꯛꯑꯒ chahi pharakpa chahi 2024 loirakpa matamdadi full confidence lae isada confidence la matung sida sum practice ti sui lepte adum aigi mock test se khud se si atam mane I tam sida adu aigi mock test ki paper je handak aina khongol yengda box sang chaw box si pa thalle sum sang ai I bisi adu na tamna ai season tawgibne aduga matungda hada pekha thabsadi am confidence dum wang leje aduga admai tawga yawjarapne haitare the next question do zi emo haning sina yambo huziki no MPSC da mai pa leje first time do udini ko mai pa leje first time thabda adum success orpone ko aduga laksani point sina ko koi manipur da civil service exam thabase amadi koi UPSC su leiri ko asise Delhi da kai da tuition to ko pa ko ki amda masi mi ki mahiro kaya masu koi Delhi da kai da salaga tuition to ga exam thabs me lei ko ado ko ki lamda masi da lei ba tuition center sing ki kasina dum civil service tabda faithful orgadra habagi question simtang hajari ai si wari sida ko ai isagi kano so han hajage ko mong ai hoji foda Delhi da coaching am to tawtri Delhi se Delhi gi pot ai khang de Manipur dang coaching je su full course to ko nate ko adu schooling gi matam dagi ko schooling gi matam dagi ai je kano yamna weak oi student am oi re below average ni ko angang oi nge da subject fail oi ba ko khoi mo da rank yaw ba satra nate ko subject fail oi ba class 10 ji ju yam chi launa second division pass oi ko adu mathang gi da khale matam class 12 tha matam ji de ai class 12 fail oi class 12 fail oi ga lakpa satra ne class 12 sida kamai to ga ha kan sida kaim khangdre ba du matam kai no ha da ai like pa gi da kai pa gi da bai matung ina angka thoku no misida angka gi formula do kaim khangdramina question nang sil thanam mane bai 3 mark pi ai kamai 3 mark pi no se ai khangde ba ma nungsi da no ja 3 mark pi ko ma le ba ai ka ji 3 phang gi bane bai subject se athawa subject khoi loi fail oi bane computer ai sana haijai ba ko computer 79 phang ai ka dang hai bai English ai masana khalin jam 70 phang atai atoba subject loi fail oi bane aduna ai haining je any coaching ama any pekha ama thage na haiba tardi ai gi wakhal da ko mafam do India da oigera Africa da oigera Manipur da oigera ko taseng na bu isana bu si possible pandam ni lauge na khalladi hauji internet gi juk ni ko internet gi juk ni na ko gi phone na tar computer da information so phange aduga class yauge ha ju online gi class akoina yau bi ai aduga online gi class to paisa yam tangi thibang ngamdre ha ju YouTube da free da loi phange material sing akoina mui to yam phange adu akoina kamaina pochil lawsan ga da ge ha si kwai maru oi ba coaching chatle na exam da khan ga da na Delhi da coaching cha hima to lewe na exam da khan ga da na te si lewa mi gi magi mong so ma lerangani lewa da mi gi magi mong khu hot na do khengaram ba yai ba ko adu maram oiduna Manipur da jo hauti civil service ke train ama la abni na Manipur da jo information ji yam thina bhas oina leire hai tare ko civil service se thana ba hoji library culture am su lakni na ko like se pa bi jang ge mai thai sing ji chum Manipur ge pulak oina ko chum hengale e ko aduna ta ko di akoi Manipur se hub ama gi tap ta hoji small hub ama gi tap ta oirabni na Delhi chatpa haibasi anga chatning ba kambu ji chatpa ka sukai de ai ni wakhal dari ko aduga chat loi ge Manipur la like pa ga UPSC bok tha ge haibase adum possible yam chawa scope lei ai khanjai ai wakhal da ko akoi handak chama khan mani ko chama khan basina adum masana di khangjaram mani mi na bodi yam alert story ko chama khan basina di masana khangjaram mani adugi mamang da ai kanum tang panja ge ko ai je hana thabak company da thabak tawjaram ni ko company gi working culture je dum lak bani ba koi ji long working hours productive oi da ya te efficiency yaw da ya te Infosys da Jio da le pani ko adu matung ina Manipur sida ai thabak thai ba yam Manipur thabak tha ba sida ai je mamangi chahi akoi gi mains paikha tharam da written paikha tharam da gi mamang sida thabak ama khanjal e Manipur government da ai secretary da finance ki da lai ba system expert oina adu su ai gi capability gi matung ina adum yaw pa thabak ni ko yam technical oi ba thabak su nate akoi gi finance ki ba thabak lei adu gi thabak to ai hoji tawr leina si thara
ꯄꯅꯤꯅ ꯑꯩꯅ ꯃꯌꯥꯝ ꯄ꯭ꯔꯖꯥꯗ ꯍꯥꯏꯖꯒꯗꯕꯗꯤ ꯑꯩꯈꯣꯏꯅꯕꯨ ꯗꯤꯖꯔꯕ ꯇꯧꯔꯗꯤꯀꯣ ꯀꯩꯝꯇ ꯁꯨꯝꯕꯁꯦ ꯋꯥꯈꯜꯁꯦ ꯈꯜꯂꯨꯗꯕ ꯀꯩꯅꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛ MPSC ꯌꯥꯝ ꯊꯤꯅ ꯁꯦꯡꯅ ꯇꯧꯕ ꯒꯤ ꯄꯥꯎꯈꯨꯝꯅꯦꯕ ꯍꯟꯗꯛ ꯊꯣꯛꯂꯛꯏꯁꯦꯀꯣ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯧ ꯍꯥꯏꯇꯥꯔꯗꯤ ꯍꯟꯗꯛ ꯆꯥꯝꯃ ꯈꯜꯂꯤꯁꯤꯒꯤ ꯃꯥꯒꯤ ꯃꯌꯥꯝ ꯃꯤꯅ ꯆꯤꯟꯅ ꯉꯥꯡꯕꯗ ꯊꯥꯖꯗ꯭ꯔꯁꯨ ꯃꯣꯏ ꯃꯅꯨꯡ ꯊꯃꯣꯏꯗꯗꯤ ꯑꯗꯨꯝ ꯈꯪꯖꯔꯝꯒꯅꯤꯅ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯄꯟꯖꯒꯦ ꯑꯗꯨꯒ ꯑꯩ ꯑꯃꯨꯛꯇꯪ ꯈꯤꯇꯪ ꯑꯃ ꯑꯦꯗ ꯑꯣꯟ ꯇꯧꯖꯒꯦꯕꯀꯣ ꯁꯤꯗ ꯍꯧꯖꯤꯛ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜꯗꯁꯨ ꯌꯥꯝ ꯌꯥꯎꯏꯀꯣ ꯏꯚꯟ MPSCꯗ ꯊꯕꯛ ꯇꯧꯕ ꯏꯃꯥꯟꯅꯕꯁꯨ ꯌꯥꯎꯏꯀꯣ ꯃꯣꯏꯁꯨ ꯑꯩꯈꯣꯏ ꯄꯩꯈꯥ ꯊꯥꯃꯤꯟꯅꯩꯕ ꯃꯣꯏꯁꯨ ꯄꯩꯈꯥ ꯊꯥꯃꯤꯟꯅ ꯀꯟꯅ ꯍꯣꯠꯅꯩꯕꯀꯣ ꯑꯗꯣ ꯃꯣꯏꯁꯨ ꯀꯟꯅ ꯍꯣꯠꯅꯩ ꯃꯁꯥꯃꯛ ꯄꯩꯁꯥ ꯄꯤꯕ ꯉꯝꯗꯕ ꯏꯃꯨꯡꯁꯨ ꯅꯠꯇꯦ ꯏꯅꯥ ꯀꯌꯥ ꯈꯨꯟꯈ꯭ꯔꯕ ꯏꯃꯨꯡ ꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨ ꯀꯅꯥꯝ ꯈꯟꯗꯦ ꯑꯗꯨꯒ ꯃꯁꯥꯒꯤ ꯕꯜ ꯂꯩꯖꯔꯒ ꯃꯁꯥꯒꯤ ꯍꯣꯠꯅꯔꯒ ꯑꯗꯨꯃꯥꯏꯅ ꯌꯥꯎꯕ ꯉꯥꯛꯇꯅꯦ ꯍꯥꯏꯅ ꯑꯩ ꯍꯟꯗꯛ ꯍꯥꯏꯖꯒꯦ ꯑꯗꯨ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯩꯅꯣ ꯐꯦꯛꯇꯔ ꯑꯃ ꯑꯣꯏꯅꯀꯣ ꯃꯊꯪꯒꯤ ꯖꯦꯅꯦꯔꯦꯁꯟꯗ ꯑꯦꯛꯖꯥꯝꯄꯜ ꯊꯥꯏꯅ ꯃꯅꯤꯄꯨꯔꯗ ꯑꯍꯥꯟꯕꯒꯤ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁ ꯀꯜꯆꯔꯁꯦ ꯇꯁꯦꯡꯅ ꯊꯥꯏꯅ 90s ꯃꯇꯝꯗ ꯌꯥꯝ ꯀꯟꯅ ꯂꯩꯔꯝꯗꯦꯀꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯟꯖꯔꯛꯄꯗ ꯃꯅꯤꯄꯨꯔꯗ ꯕ꯭ꯔꯦꯛ ꯊ꯭ꯔꯨ ꯄꯤꯈꯤꯕꯁꯦ RK ꯗꯤꯅꯦꯁꯅ 2001ꯗ IAS ꯈꯜꯂꯛꯄꯗꯒꯤ ꯃꯌꯥꯝꯁꯦ ꯕ꯭ꯔꯦꯛ ꯊ꯭ꯔꯨ ꯄꯤꯈꯤꯕꯅꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ UPSCꯁꯦ ꯃꯌꯥꯝ ꯊꯥꯅꯕ ꯍꯧꯔꯛꯄꯒꯤ ꯊꯥꯖꯕꯒꯤ ꯑꯦꯋꯦꯔꯅꯦꯁ ꯑꯃ ꯂꯥꯛꯄ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯈꯟꯕꯗ ꯍꯟꯗꯛꯁꯤꯅ ꯕꯦꯟꯆꯃꯥꯔꯛ ꯑꯣꯏꯔꯒꯀꯣ ꯃꯊꯪꯒꯤ ꯀꯩꯅꯣ ꯖꯦꯅꯦꯔꯦꯁꯟ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯔꯗꯪ ꯅꯠꯇꯕꯗ ꯁꯨꯝꯕ ꯁ꯭ꯀꯣꯞ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯅ ꯈꯪꯕꯁꯦ ꯁꯤ ꯇꯞ ꯇꯞꯅ ꯑꯣꯏꯔꯛꯀꯗꯕ ꯃꯥꯜꯂꯦ ꯌꯥꯝꯅ ꯍꯧꯖꯤꯛ ꯃꯥꯏ ꯄꯥꯛꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯅꯥꯗꯗꯤ ꯀ꯭ꯔꯦꯗꯤꯠ ꯄꯤꯅꯤꯡꯕ ꯂꯩꯒꯦ ꯑꯩꯒꯤ ꯀ꯭ꯔꯦꯗꯤꯠ ꯍꯥꯏꯔꯗꯤ ꯑꯩ ꯏꯃꯥ ꯏꯄꯥ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯑꯩ ꯄꯣꯛꯄꯤꯕꯀꯣ ꯑꯗꯨꯒ ꯑꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯒꯤ ꯇꯥꯛꯄꯤꯔꯛꯄ ꯑꯣꯖꯥ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯅ ꯌꯥꯝ ꯄꯟꯅꯤꯡꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯃꯦꯟꯁꯀꯤ ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯇꯧꯕꯗꯀꯣ ꯆꯅꯀ꯭ꯌ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯤ ꯗꯥꯏꯔꯦꯛꯇꯔꯁꯦ ꯁꯤꯁꯨ ꯌꯥꯝꯅ ꯑꯆꯧꯕ ꯔꯣꯜ ꯑꯃ ꯂꯧꯕꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯗꯤꯃꯥꯟ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯑꯗꯨꯝ ꯃꯄꯥꯟꯗꯒꯤ ꯗꯤꯜꯂꯤꯗꯒꯤ ꯃꯤꯁꯦ ꯄꯨꯔꯛꯑꯒꯀꯣ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯄꯤꯅꯕ ꯍꯣꯠꯅꯕꯤ ꯏꯟꯇꯔꯚ꯭ꯌꯨꯗꯪ ꯑꯣꯏꯇꯥꯔꯁꯨ ꯏꯟꯗꯤꯌꯟ ꯐꯣꯔꯦꯟ ꯁꯥꯔꯚꯤꯁ ꯔꯤꯇꯥꯌꯔꯗꯀ ꯄꯨꯔꯛꯑꯒꯀꯣ ꯅ꯭ꯌꯨ ꯌꯣꯔꯛꯇꯒ ꯁꯔꯞ ꯇꯧꯔꯝꯕ ꯃꯤꯀꯣ ꯄꯨꯔꯛꯑꯒ ꯃꯥꯅ ꯄꯤꯕꯤꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯑꯩꯅ ꯈꯤꯇꯪ ꯑꯦꯗ ꯑꯣꯟ ꯇꯧꯖꯕ ꯑꯩꯒꯤ ꯈꯪꯅꯕ ꯑꯃꯁꯨ ꯂꯩꯀꯣ ꯑꯗꯨꯁꯨ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯁꯞꯄꯣꯔꯠ ꯇꯧꯋꯤꯀꯣ ꯑꯗꯨꯁꯨ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯅ ꯀꯩꯒꯨꯝꯕ ꯁꯤꯒꯤ ꯐꯝꯁꯦ ꯄꯥꯏꯕ ꯇꯥꯔꯗꯤꯀꯣ ꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯥꯔꯁꯇ ꯇꯥꯁꯛ ꯁꯤꯒꯤ ꯔꯣꯜ ꯃꯌꯥम ꯂꯩꯀꯣ ꯈ꯭ꯋꯥꯏ ꯐꯥꯔꯁ ꯇꯥꯁꯛꯁꯦ ꯃꯥꯁꯦ ꯔꯤꯚꯤꯅ꯭ꯌꯨ ꯑꯦꯟ ꯂꯦꯟ ꯁꯦꯇꯜꯃꯦꯟꯁꯤꯅꯦꯕ ꯈ꯭ꯋꯥꯏ ꯐꯥꯔꯁꯇꯀꯣ ꯑꯗꯨꯗ ꯑꯩꯅ ꯁꯤꯗ ꯐꯣꯀꯁ ꯇꯧꯒꯗꯕꯗꯤ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤ ꯑꯃꯗꯤ ꯇꯥꯎꯟ ꯑꯗꯨꯒ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯂꯦꯟꯒ ꯅꯟ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯂꯦꯟꯒ ꯁꯨꯝꯕ ꯃꯌꯥꯝꯒꯤ ꯏꯌꯔ ꯃꯥꯔꯀꯤꯡꯁꯦ ꯁꯤ ꯐꯖꯅ ꯁꯦꯝꯗꯣꯛꯄꯤꯕ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯂꯦꯟꯕꯨ ꯅꯟ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯂꯦꯟ ꯑꯣꯟꯊꯣꯛꯄꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃ ꯊꯣꯛꯏꯁꯦ ꯁꯨꯝꯕ ꯃꯌꯥꯝꯁꯤꯗ ꯋꯔꯛ ꯇꯧꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯝꯗ ꯚꯦꯂꯤꯗ ꯂꯩꯔꯤꯕ ꯂꯦꯟ ꯃꯌꯥꯝꯁꯤꯒꯤ ꯀꯃꯥꯏꯅ ꯏꯐꯦꯛꯇꯤꯞ ꯑꯣꯏꯅ ꯔꯤꯁꯣꯔꯁꯁꯦ ꯄꯨꯊꯣꯔꯛꯀꯅꯤ ꯑꯗꯨꯒ ꯏꯂꯤꯒꯦꯜ ꯀꯩꯅꯣ ꯑꯦꯟꯀ꯭ꯔꯣꯆꯃꯦꯟ ꯃꯌꯥꯝꯁꯦ ꯁꯤ ꯑꯦꯟꯀ꯭ꯔꯣꯆꯃꯦꯟ ꯍꯥꯎ ꯇꯨ ꯀꯩꯅꯣ ꯇꯧꯅꯤ ꯗꯥꯏꯚꯔꯠ ꯇꯧꯅꯤ ꯁꯤ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯂꯦꯟꯁꯦ ꯀꯩꯅꯣ ꯗꯤꯖꯤꯇꯦꯂꯥꯏꯖꯦꯁꯟ ꯇꯧꯕꯁꯦ ꯁꯤꯅ ꯈ꯭ꯋꯥꯏ ꯐꯥꯔꯁ ꯐꯣꯀꯁ ꯑꯃꯁꯨ ꯑꯣꯏꯕ ꯌꯥꯏ ꯂꯦꯟꯁꯦ ꯗꯤꯖꯤꯇꯦꯂꯥꯏꯖ ꯇꯧꯈꯤ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯖꯤꯑꯣ ꯇꯦꯒꯤꯡ ꯇꯧꯔꯒ ꯀꯝꯄ꯭ꯌꯨꯇꯔꯁꯦ ꯌꯥꯎꯔ ꯂꯩꯈ꯭ꯔꯕꯅꯤ나 ꯑꯃꯅ ꯂꯦꯟ ꯈꯣꯞꯆꯟꯒꯦ ꯑꯃꯅ ꯂꯝ ꯈꯣꯞꯆꯟꯒꯦ ꯍꯥꯏꯕꯗꯨ ꯌꯥꯝ ꯂꯥꯏꯕ ꯐꯥꯗꯣꯛꯄ ꯉꯝꯕꯗꯣ ꯁꯤꯗ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯐꯣꯀꯁ ꯑꯩ ꯄꯤꯒꯦꯅ ꯈꯜꯂꯤ ꯗꯤꯖꯤꯇꯦꯂꯥꯏꯖꯦꯁꯟ ꯇꯧ ꯇꯥꯔꯗꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯂꯥꯏꯊꯣꯔꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯣ ꯗꯤꯖꯤꯇꯦꯂꯥꯏꯖꯦꯁꯟ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯂꯦꯟ ꯇꯦꯒꯤꯡ ꯍꯥꯏꯅ ꯖꯤꯑꯣ ꯇꯦꯒꯤꯡ ꯍꯥꯏꯅ ꯗ꯭ꯔꯣꯟ ꯇꯧꯔꯒ ꯇꯦꯛ ꯇꯧꯔꯒ ꯁꯤꯒꯤ ꯂꯦꯟꯁꯤꯅ ꯑꯗꯨꯒꯤ ꯃꯃꯤꯡꯅꯤꯅ ꯀꯝꯄ꯭ꯌꯨꯇꯔ ꯂꯣꯏ ꯌꯦꯡꯕ ꯌꯥꯕ ꯁꯤꯁꯇꯦꯝ ꯑꯃ ꯍꯧꯖꯤꯛ ꯒꯣꯔꯃꯦꯟ ꯏꯟꯗꯤꯌꯥꯒꯤꯗꯤ DLI-MRP ꯑꯅ ꯑꯃ ꯀꯟꯅ ꯇꯧꯔꯤꯕꯀꯣ ꯑꯗꯨꯒꯤꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯏꯐꯦꯛꯇꯤꯚꯂꯤ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕ ꯉꯝꯅꯕ ꯑꯩ ꯍꯣꯠꯅꯒꯦꯅ ꯈꯟꯖꯩ ꯀꯣꯔꯣꯅꯥꯒꯤ ꯃꯇꯝꯗꯀꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯑꯩꯅ ꯄꯟꯖꯕꯗꯤ ꯀꯣꯔꯣꯅꯥ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯑꯟꯔꯦꯁꯇꯤ ꯅꯠꯇꯕꯅꯤꯅ ꯃꯥꯁꯦ ꯑꯥꯎꯠꯕ꯭ꯔꯦꯛ ꯑꯃ ꯑꯣꯏꯕꯅꯤꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯑꯉꯥꯡꯁꯤꯡꯗꯣ ꯃꯁꯥꯃꯛ ꯅꯥꯕ ꯅꯠꯇ꯭ꯔꯒꯗꯤ ꯏꯟꯇꯔꯅꯦꯠ ꯅꯨꯡꯇꯔꯅꯦꯠꯁꯨ ꯊꯤꯡꯗꯕꯅꯤꯅ ꯑꯗꯨꯗꯗꯤ ꯁꯥꯇ꯭ꯔꯗꯤ ꯌꯥꯝ ꯀꯟꯅ ꯏꯐꯦꯛꯄꯨꯗꯤ ꯄꯤꯔꯁꯨ ꯃꯉꯣꯟꯗ ꯔꯦꯁꯇ꯭ꯔꯤꯛꯁꯟ ꯈꯔ ꯂꯩꯇꯥꯔꯁꯨ ꯂꯥꯏꯔꯤꯛ ꯄꯥꯕꯗꯗꯤ ꯉꯝꯍꯜꯂꯦꯕꯀꯣ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯚꯥꯏꯑꯣꯂꯦꯟꯁꯁꯤꯅ ꯐ꯭ꯔꯤꯀ꯭ꯋꯦꯟ ꯏꯟꯇꯔꯅꯦꯠ ꯏꯟꯇꯔꯞꯁꯟ ꯂꯩꯕꯁꯦ ꯁꯤꯗ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯏꯟꯇꯔꯅꯦꯠ ꯏꯟꯇꯔꯞꯁꯟ ꯂꯩ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯉꯁꯥꯏ ꯄꯟꯖꯈꯤꯕ ꯌꯨꯇ꯭ꯌꯨꯕꯇ ꯑꯉꯥꯡ ꯁꯥꯇ꯭ꯔꯁꯤꯡꯅ ꯌꯦꯡꯒꯗꯕ ꯃꯌꯥꯝꯗꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯋꯥꯕ ꯑꯃ ꯄꯣꯛꯄ ꯑꯗꯩ ꯃꯄꯥꯟ ꯂꯝꯗ ꯆꯠꯇ꯭ꯔꯗꯤ ꯌꯥꯔꯛꯇꯕꯒꯤ ꯐꯤꯕꯝ ꯑꯃ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯄꯀꯣ ꯑꯗꯨꯒ ꯁꯦꯀꯦꯟ ꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯌꯨꯠꯁꯤꯡꯒꯤ ꯃꯥꯏꯟꯁꯦ ꯔꯦꯁꯐꯨꯜ ꯑꯣꯏꯕ ꯄꯤꯁꯐꯨꯜ ꯑꯣꯏꯕ ꯃꯐꯝ ꯑꯃꯗ ꯍꯧꯔꯛꯇ꯭ꯔꯒꯗꯤ ꯃꯥꯁꯦ ꯗꯤꯚꯥꯏꯗꯦꯠ ꯑꯣꯄꯤꯅꯤꯌꯟ ꯂꯩꯔꯒ ꯒꯣꯚꯔꯟꯃꯦꯟꯇ ꯉꯁꯤ ꯑꯃꯨꯛ ꯁꯥꯎꯅꯤꯡꯕ ꯑꯗꯩꯗꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯁꯦꯟꯗ ꯉꯁꯤ ꯑꯃꯨꯛ ꯁꯥꯎꯅꯤꯡꯕ ꯁꯨꯝꯕꯅ ꯐꯦꯛꯁꯅꯦꯂꯤꯖꯝ ꯊꯣꯛꯂꯛꯄꯒꯤ ꯆꯥꯟꯁꯁꯦ ꯁꯤ ꯍꯦꯟꯒꯠꯂꯛꯀꯅꯤ ꯑꯗꯨꯅ ꯑꯗꯨꯒꯤ ꯋꯥꯈꯜꯁꯤꯡꯁꯦ ꯀꯣꯛꯇ ꯁꯨꯝ ꯂꯩꯈꯤ ꯇꯥꯔꯗꯤ ꯒ꯭ꯔꯣ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯥꯁꯦ ꯍꯌꯦꯡꯋꯥꯏ ꯃꯉꯣꯟꯗ ꯕꯥꯏꯁꯅꯦꯁ ꯑꯃ ꯐꯣꯝ ꯇꯧꯕ ꯃꯁꯥꯅꯗꯤ ꯂꯥꯏꯔꯤꯛ ꯄꯥꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯈꯪꯉꯣꯏꯗꯣꯏꯅꯦꯕ ꯃꯁꯥꯅꯗꯤ ꯋꯥꯈꯜꯁꯦ ꯑꯩ ꯕꯥꯏꯁꯅꯦꯁ ꯑꯃ ꯐꯣꯝ ꯇꯧꯋꯤ ꯑꯗꯨ ꯃꯅꯨꯡꯗꯗꯤ ꯏꯟꯒ꯭ꯔꯦꯟ ꯑꯣꯏꯔꯒ ꯌꯥꯎꯈꯤꯕ ꯁꯨꯝꯕ ꯄꯣꯠꯁꯦ ꯂꯩꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯑꯩ ꯂꯩ ꯑꯩꯈꯣꯏ ꯏꯌꯥꯝꯕꯅ ꯉꯁꯤ MPSCꯅ ꯂꯧꯕ ꯑꯦꯛꯖꯥꯝꯁꯤꯅ ꯃꯥꯏ ꯄꯥꯛꯄ ꯃꯇꯝꯁꯦ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯃꯥꯏ ꯄꯥꯛꯂꯛꯑꯦ ꯈꯣꯠꯂꯦ ꯍꯥꯏꯕꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯀꯩꯅꯣꯒꯤ ꯑꯦꯛꯖꯥꯝ ꯔꯤꯖꯜ ꯈꯪꯉꯛꯄꯁꯦ ꯁꯤꯗ ꯀꯔꯤ ꯐꯥꯎꯏ ꯍꯥꯏꯕꯗꯨꯁꯨ ꯇꯧꯕꯤꯌꯨ
ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯗꯤ ꯑꯦꯛꯖꯥꯝ ꯔꯤꯖꯜ ꯌꯥꯎꯕ ꯅꯨꯃꯤꯠꯁꯦ ꯅꯨꯡꯗꯥꯡ ꯄꯨꯡ ꯑꯍꯤꯡꯗꯤ ꯑꯣꯏꯗ꯭ꯔꯤ ꯄꯨꯡ 10 ꯇꯥꯔꯦ ꯑꯩ ꯑꯗꯨꯝ ꯅꯣꯔꯃꯦꯜ ꯑꯣꯏꯅꯗꯤ ꯑꯩ ꯈꯤꯇꯪꯗꯤ ꯊꯋꯥꯏ ꯌꯥꯝ ꯀꯟꯅ ꯅꯨꯡꯉꯥꯏꯕꯕꯨꯗꯤ ꯑꯣꯏꯗꯦꯀꯣ ꯌꯥꯝ ꯀꯟꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗꯦ ꯍꯥꯏꯇꯥꯔꯗꯤ ꯑꯩꯁꯦ ꯑꯁꯦꯡꯕ ꯄꯨꯂꯤꯁ ꯄꯥꯝꯕꯅꯦꯕ ꯑꯩꯁꯦ ꯑꯗꯣ ꯄꯨꯂꯤꯁꯀꯤ ꯔꯦꯡꯁꯤ ꯌꯧꯔꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯩ ꯄꯨꯂꯤꯁꯁꯤꯅ ꯈ꯭ꯋꯥꯏ ꯐꯥꯔꯁ ꯄ꯭ꯔꯤꯐꯔꯦꯟꯁ ꯄꯤꯕꯅꯦꯕ MCS ꯐꯪꯉꯁꯨ ꯑꯩ ꯄꯨꯂꯤꯁ ꯂꯧꯅꯤ ꯍꯥꯏꯕ ꯈꯟꯖꯕꯅꯦꯕ ꯑꯗꯣ ꯄꯨꯂꯤꯁꯁꯤ ꯈꯤꯇꯪꯈꯛ ꯋꯥꯠꯈꯤꯕꯁꯤꯒꯤꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯅ ꯌꯥꯝ ꯍꯔꯥꯎꯕ ꯑꯣꯏꯈꯤꯕꯗꯩꯀꯣ ꯑꯩ ꯑꯗꯨꯝ ꯋꯥꯈꯜꯁꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯣꯏꯅ ꯀꯩꯅꯣꯗꯤ ꯃꯌꯥꯝꯒꯤ ꯄꯕ꯭ꯂꯤꯛꯀꯤ ꯁꯥꯔꯚꯤꯁꯇ ꯂꯩꯗꯣꯔꯕꯅꯤꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯗꯨꯗ ꯑꯩꯒꯤ ꯄꯤꯕꯤꯔꯛꯄ ꯄꯣꯠꯁꯦ ꯑꯩꯒꯤ ꯆꯥꯟꯅꯖꯔꯦꯅ ꯈꯜꯂꯒ ꯑꯩ ꯁꯤꯗ ꯕꯦꯁ ꯂꯦꯚꯦꯜꯗ ꯍꯣꯠꯅꯖꯒꯦꯅ ꯑꯩ ꯈꯜꯂꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯌꯥꯝꯅ ꯍꯧꯒꯠꯂꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯌꯨꯠꯁꯤꯡ ꯃꯍꯩꯔꯣꯏꯁꯤꯡꯗ ꯀꯔꯤ ꯃꯦꯁꯦꯖ ꯄꯤꯅꯤꯡꯉꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯗꯁꯨ ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯑꯐꯕ ꯑꯃꯃꯝ ꯑꯣꯏꯔꯛꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯃꯦꯁꯦꯖ ꯄꯤꯅꯤꯡꯉꯤ ꯑꯗꯨꯁꯨ ꯍꯥꯏꯕꯤꯌꯨ ꯑꯩꯅ ꯄꯤꯒꯗꯕ ꯃꯦꯁꯦꯖ ꯍꯥꯏꯅ ꯍꯥꯏ ꯇꯥꯔꯗꯤ ꯑꯦꯛꯖꯥꯝꯄꯜ ꯑꯩꯈꯣꯏꯅ ꯀꯩꯅꯣꯝꯃ ꯂꯥꯏꯐꯇ ꯑꯦꯆꯤꯞ ꯇꯧꯒꯦꯅ ꯍꯥꯏ ꯇꯥꯔꯗꯤꯀꯣ ꯈꯤꯇꯪ ꯑꯅꯝ ꯀꯟꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯑꯩꯁꯨ ꯑꯅꯝ ꯌꯥꯝ ꯀꯟꯕ ꯃꯤ ꯑꯃ ꯑꯣꯏꯌꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯁꯦ ꯀꯩꯁꯨ ꯍꯩꯕ ꯅꯠꯇ꯭ꯔꯁꯨ ꯅꯝꯐꯨꯗ ꯍꯩꯒꯦꯔꯥ ꯍꯩꯔꯣꯏꯒꯦꯔꯥ ꯑꯩ ꯉꯁꯤꯗꯤ ꯇꯧꯗꯕ ꯌꯥꯗꯦꯅ ꯍꯥꯏꯔꯒ ꯑꯩ ꯌꯧꯗ꯭ꯔꯁꯨ ꯏꯃꯥꯟꯅꯕ ꯃꯌꯥꯝꯗꯒꯤ ꯑꯩꯅ ꯇꯥꯔꯁꯨ ꯑꯩꯅ ꯌꯥꯝ ꯀꯟꯅ ꯍꯩꯕ ꯌꯧꯗ꯭ꯔꯁꯨ ꯑꯩ ꯅꯝꯐꯨꯗ ꯃꯣꯏꯅ ꯄꯨꯡ 10 ꯄꯥ ꯇꯥꯔꯗꯤ ꯑꯩ ꯄꯨꯡ 15 ꯄꯥꯅꯤ ꯑꯗꯨꯒꯤ ꯋꯥꯈꯜ ꯑꯃ ꯂꯩꯔꯒ ꯂꯥꯏꯔꯤꯛ ꯍꯩꯕ ꯈꯛꯇꯪꯅ ꯀꯩꯅꯣ ꯇꯧꯒꯗꯕ ꯅꯠꯇꯦꯕ ꯂꯥꯏꯐꯇ ꯁꯛꯁꯤꯠ ꯇꯧꯒꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯍꯣꯠꯅꯕꯁꯦ ꯌꯥꯎꯗ꯭ꯔꯒꯗꯤ ꯀꯩꯅꯣꯝꯇꯗ ꯑꯣꯏꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯍꯣꯠꯅꯕꯁꯤꯅ ꯈ꯭ꯋꯥꯏ ꯐꯥꯔꯁט ꯕꯦꯁ ꯑꯃ ꯑꯣꯏꯅ ꯐꯣꯔꯝ ꯇꯧꯔꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯣꯖꯤꯀꯦꯜ ꯊꯤꯡꯀꯤꯡ ꯑꯣꯏꯌꯨ ꯍꯥꯏꯗꯤ ꯑꯦꯛꯖꯥꯝꯄꯜ ꯆꯤꯟꯐꯥ ꯐꯥꯔꯒ ꯏꯔꯒ ꯃꯥꯔꯛ ꯌꯥꯝ ꯐꯪꯕꯗꯨ ꯅꯠꯇꯕ ꯃꯅꯨꯡꯗꯒꯤ ꯀ꯭ꯔꯤꯇꯤꯀꯦꯜ ꯊꯤꯡꯀꯤꯡ ꯌꯥꯎꯔꯒ ꯍꯌꯦꯡꯋꯥꯏ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯚꯤꯡ ꯑꯦꯄ꯭ꯔꯣꯆꯇ ꯆꯪꯁꯤꯟꯕꯁꯦ ꯁꯤꯒꯤ ꯃꯥꯏꯀꯩꯗ ꯂꯥꯏꯔꯤꯛ ꯄꯥꯍꯟꯅꯤꯡꯉꯦ ꯍꯥꯏꯅ ꯄꯥꯕꯨꯡꯗ ꯑꯩꯈꯣꯏꯅ ꯍꯪꯖꯅꯤꯡꯕ ꯀꯣꯏꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯅꯕꯗꯤ ꯍꯣꯠꯅꯔꯛꯏꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯁꯦ ꯑꯐꯕ ꯂꯣꯏ ꯑꯣꯏꯍꯟꯅꯤꯡꯕꯅꯤꯅ ꯑꯗꯨꯒ ꯀꯔꯝꯕ ꯔꯣꯜꯁꯤꯡ ꯑꯗꯩ ꯀꯔꯝꯕ ꯇꯉꯥꯏꯐꯗꯕ ꯊꯧꯗꯥꯡ ꯂꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯐꯣꯡꯗꯣꯛꯄꯤꯌꯨ ꯃꯃꯥ ꯃꯄꯥꯁꯤꯡꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯥꯁꯤ ꯑꯩꯅ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯑꯪꯀꯒꯨꯝꯕ ꯀꯩꯁꯤ ꯇꯥꯛꯑꯦꯕꯀꯣ ꯃꯥꯅ ꯑꯔꯥꯏꯕ ꯍꯩꯒꯗꯕꯁꯤ ꯍꯩꯔꯛꯇꯕ ꯌꯥꯎꯋꯦꯕ ꯑꯩ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯃꯇꯝꯗ ꯐꯨꯁꯨ ꯐꯨꯏ ꯑꯗꯨ ꯀꯣꯟꯅ ꯅꯨꯡꯉꯥꯏꯔꯛꯇꯦ ꯀꯣ ꯃꯔꯝꯗꯤ ꯕꯦꯁꯤꯛ ꯑꯩꯈꯣꯏꯗꯤ ꯑꯪꯀ ꯏꯃꯨꯡ ꯉꯥꯛꯇꯅꯦ ꯍꯥꯏꯕꯁꯦꯀꯣ ꯑꯗꯨ ꯕꯦꯁꯤꯛꯁꯤꯗ ꯈꯪꯉꯛꯇꯕ ꯌꯥꯎꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯕꯨ ꯃꯥ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯑꯀꯣꯟꯕꯗꯗꯤ ꯃꯁꯥꯅ ꯐꯖꯅ ꯀꯟꯐꯤꯗꯦꯟꯁ ꯂꯩꯅ ꯍꯣꯠꯅꯈꯤꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯌꯥꯝ ꯍꯦꯟꯅ ꯃꯥꯒꯤꯗꯃꯛꯇ ꯑꯗꯨ ꯇꯧꯗ ꯌꯥꯗꯦ ꯑꯗꯥ ꯇꯧꯗ ꯌꯥꯗꯦ ꯑꯗꯒꯤ ꯁꯤ ꯇꯧꯅꯤ ꯈꯣꯠꯀꯗꯧꯅꯤ ꯑꯩꯅ ꯄ꯭ꯔꯦꯁꯔ ꯄꯤꯕꯗꯤ ꯑꯩꯈꯣꯏ ꯄꯤꯗꯦ ꯀꯌꯥ ꯀꯣ ꯑꯗꯨ ꯃꯥ ꯃꯁꯥꯅ ꯍꯣꯠꯅꯖꯕꯅꯤ ꯍꯥꯟꯅ ꯑꯩꯗꯤ ꯊꯥꯡꯃꯩꯁꯦꯡꯕ ꯏꯟꯖꯤꯅꯤꯌꯥꯔꯁꯦ ꯇꯝꯍꯟꯅꯤꯡꯗꯕꯅꯦ ꯃꯥꯁꯦ ꯀꯩꯅꯣ ꯑꯩꯁꯨ ꯑꯩꯈꯣꯏꯒꯤ ꯑꯦꯂꯦꯛꯇ꯭ꯔꯤꯀꯦꯜ ꯏꯟꯖꯤꯅꯤꯌꯥꯔ ꯒ꯭ꯔꯦꯖꯨꯋꯦꯠ ꯑꯃꯅꯤ ꯑꯗꯨ ꯃꯇꯝ ꯑꯉꯟꯕ ꯃꯇꯝꯒꯤꯅꯤ 79 ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯐꯕ ꯊꯕꯛꯇꯤ ꯐꯪꯈꯤꯗ꯭ꯔꯦꯕ ꯏꯆꯝ ꯆꯝꯕ ꯑꯦꯁꯣ ꯃꯥꯟꯅꯕ ꯔꯦꯡ ꯑꯃꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯦꯕ ꯑꯩꯁꯦꯀꯣ ꯑꯗꯨꯅ ꯏꯟꯖꯤꯅꯤꯌꯥꯔꯁꯦ ꯇꯝꯍꯜꯂꯣꯏꯗ ꯀꯥꯏꯅ ꯈꯟꯕꯅꯦꯕ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯥ ꯏꯟꯖꯤꯅꯤꯌꯥꯔ ꯇꯝꯅꯤꯡ ꯈꯤꯇꯪ ꯐꯥꯎꯕꯀꯣ ꯑꯗꯨꯗ ꯌꯥꯔꯦꯅ ꯃꯌꯥꯝꯕꯅ ꯕꯦꯡꯒꯂꯣꯔ ꯆꯠꯂꯒ ꯊꯤꯜꯂꯨꯕꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯗꯨꯒ ꯅꯪ ꯑꯗꯨ ꯇꯧꯗ ꯌꯥꯗꯦ ꯑꯗꯥ ꯇꯧꯗ ꯌꯥꯗꯦ ꯁꯤꯃ ꯇꯧꯗ ꯌꯥꯗꯦ ꯅꯈꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯔ ꯄꯤꯗꯦ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯇꯣ ꯅꯊꯋꯥꯏ ꯌꯥꯎꯅ ꯇꯧ ꯍꯥꯏꯕ ꯅꯠꯇꯅꯕ ꯌꯥꯝ ꯄ꯭ꯔꯦꯁꯔ ꯄꯤꯕ ꯂꯩꯗꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯃꯁꯨ ꯑꯣꯏꯗ ꯌꯥꯗꯦꯅ ꯍꯣꯠꯅꯕꯗꯨ ꯑꯩ ꯍꯣꯠꯅꯗꯦ ꯅꯪꯅ ꯑꯄꯥꯝꯕ ꯊꯕꯛ ꯑꯃ ꯇꯧꯋꯦ ꯅꯪ ꯊꯥꯗꯣꯛꯑꯦ ꯑꯗꯨꯝ ꯑꯩꯅ ꯃꯉꯣꯟꯗ ꯄꯤꯅꯤꯡꯕ ꯑꯦꯗꯚꯥꯏꯁꯇꯤ ꯑꯁꯤꯒꯤ ꯃꯥꯗꯤ ꯄꯨꯂꯤꯁ ꯌꯥꯝ ꯄꯥꯝꯖꯕꯅꯤꯀꯣ ꯑꯗ ꯑꯩꯅ ꯍꯥꯏ ꯈꯜꯂꯛꯏꯕꯗꯨ ꯐꯔꯕꯅꯤ ꯃꯔꯝꯗꯤ ꯅꯪꯅ ꯃꯐꯝꯗꯨꯗ ꯇꯧꯕ ꯌꯥꯕ ꯊꯕꯛꯇꯣ ꯅꯪꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯍꯦꯟꯅ ꯕꯥꯏꯁ ꯂꯩꯇꯅ ꯑꯩꯈꯣꯏꯒꯤ ꯅꯊꯧꯗꯨ ꯐꯖꯅ ꯇꯧ ꯁꯤ ꯈꯛꯇꯅꯦꯕ ꯑꯩꯗꯤ ꯐꯔꯦꯅ ꯈꯜꯂꯦꯕ ꯃꯔꯝꯗꯤ ꯑꯩꯁꯨ ꯍꯥꯏ ꯄꯨꯂꯤꯁ ꯑꯣꯏꯔꯒꯗꯤ ꯌꯦꯡꯉꯨ ꯑꯍꯤꯡꯗꯤ ꯅꯨꯡꯗꯥꯡ ꯈꯪꯗꯦ ꯑꯩ ꯅꯃꯥꯁꯤ ꯉꯥꯏꯇꯅ ꯀꯧꯔꯛꯄꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯍꯤꯡ ꯍꯜꯂꯛꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯣꯡ ꯈꯪꯉꯣꯏ ꯑꯗꯨꯅ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕꯗꯤ ꯁꯥꯊꯤ ꯑꯣꯏꯅꯁꯨ ꯃꯥ ꯑꯇꯩ ꯃꯇꯨꯡꯗꯁꯨ ꯄꯩꯈꯥ ꯊꯥꯅ ꯍꯣꯠꯅꯔꯤꯑꯕ ꯄꯨꯂꯤꯁ ꯑꯣꯏꯔꯒꯗꯤ ꯃꯥ ꯄꯩꯈꯥ ꯊꯥꯕ ꯉꯝꯗꯕꯁꯨ ꯌꯥꯏꯑꯕ ꯀꯨꯏꯅ ꯆꯪꯈꯤꯗꯅ ꯀꯣ ꯑꯍꯦꯟꯕ ꯄꯩꯈꯥ ꯊꯥꯔꯁꯨ ꯍꯣꯠꯅꯔꯤꯀꯣ ꯑꯗꯨꯅ ꯁꯤ ꯑꯣꯏꯔꯒꯗꯤ ꯅꯪ ꯑꯣꯐꯤꯁ ꯀꯥꯎꯔꯒ ꯇꯧꯔꯒ ꯑꯍꯦꯟꯕ ꯃꯇꯝꯁꯨ ꯅꯪ ꯐꯪꯕ ꯌꯥꯏ ꯑꯗꯨꯅ ꯍꯣꯠꯅꯔꯒ ꯍꯦꯟꯅ ꯐꯕ ꯑꯃꯁꯨ ꯐꯪꯈꯤꯕ ꯌꯥꯏꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨꯅ ꯁꯤꯗ ꯐꯪꯉꯛꯏꯁꯦ ꯑꯩꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁꯠ ꯍꯥꯏꯅ ꯈꯜꯂꯦ ꯑꯩꯈꯣꯏꯅ ꯀꯔꯤꯝꯇ ꯃꯉꯣꯟꯗꯅꯦ ꯑꯗꯨ ꯇꯧ ꯑꯗꯥ ꯇꯧ ꯍꯥꯏꯁꯤ ꯅꯣꯡꯇ ꯍꯥꯏꯗꯦꯕ ꯃꯥꯏ ꯃꯊꯧꯗꯣ ꯑꯗꯨꯝ ꯃꯊꯧ ꯇꯧꯖꯩꯑꯕ ꯃꯥꯗꯤ ꯌꯨꯝꯁꯨ ꯇꯣꯉꯥꯟꯅ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯁꯨ ꯄꯨꯟꯗꯦꯕ ꯆꯥꯛ ꯆꯥꯕꯗꯅꯦꯕ ꯑꯗꯩ ꯆꯥ ꯅꯨꯡ ꯊꯛꯄ ꯑꯩꯈꯣꯏꯗ ꯂꯥꯛꯆꯕꯩ ꯋꯥꯅꯦꯕ ꯑꯗꯨꯅ ꯑꯗꯨꯒꯤ ꯅꯪ ꯑꯗꯨ ꯂꯥꯏꯔꯤꯛ ꯄꯥꯗ ꯌꯥꯗꯦ ꯑꯗꯨ ꯇꯧꯗ ꯌꯥꯗꯦ ꯁꯤ ꯑꯩꯈꯣꯏ ꯅꯣꯡꯇ ꯍꯥꯏꯗꯦ